ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯤꯇꯔꯟꯖꯟ ꯀꯧꯖꯩ꯫ ꯏꯁꯥꯒꯤ ꯆꯍꯤꯅ 30ꯃꯨꯛ ꯁꯨꯖꯔꯦ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯆꯍꯤ 22-23ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯋꯥꯛꯁꯣꯞ ꯑꯃꯗ ꯌꯥꯎꯖꯔꯛꯈꯤ꯫ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯩꯒꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯄꯨ ꯉꯥꯝꯕ ꯀꯧꯏ꯫ ꯑꯣꯖꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯉꯁꯤ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯀꯅꯤ꯫ ꯅꯈꯣꯏ 2-3ꯅ ꯒꯥꯔꯤꯗꯣ ꯁꯦꯝꯕ ꯌꯥꯔꯒꯅ ꯁꯦꯝꯖꯜꯂꯨ꯫ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯒꯅ ꯑꯌꯥꯕ ꯒꯥꯔꯤ ꯃꯅꯨꯡꯒꯤ ꯃꯁꯥꯛ ꯃꯊꯨꯝꯗꯣ ꯂꯧꯊꯣꯛꯎ꯫ ꯇꯧꯕꯗꯕꯨ ꯒꯥꯔꯤꯗꯣ ꯈꯔ ꯁꯦꯝꯖꯜꯂꯒ ꯊꯧꯅꯕ ꯌꯥꯒꯗꯕ ꯀꯟꯗꯤꯁꯟ ꯂꯩꯔꯒꯗꯤ ꯅꯈꯣꯏ ꯈꯨꯠ ꯈꯔ ꯊꯥꯗꯔꯣ꯫ ꯃꯤ ꯂꯧꯒꯦ ꯍꯥꯏꯕ ꯃꯤꯗ ꯄꯥꯎ ꯇꯥꯟꯅꯔꯒ ꯌꯣꯟꯈꯤꯅꯕ" ꯍꯥꯏꯔꯛꯈꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ ꯑꯣꯖꯥ, ꯌꯦꯡꯉꯒꯦ꯫ ꯑꯗꯣ ꯑꯣꯖꯥ, ꯒꯥꯔꯤꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯑꯣꯏꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯣꯖꯥꯅ ꯑꯃꯨꯛ "ꯃꯥꯅꯦ꯫ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯁꯦꯝꯖꯜꯂꯒ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯣꯏꯔ ꯃꯥꯅꯦ꯫ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯍꯣꯡꯅ ꯄꯤꯊꯣꯔꯛꯑꯦ꯫ ꯒꯥꯔꯤꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ 2ꯅ ꯄꯨꯔꯛꯑꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯂꯩꯍꯧꯔꯤ꯫ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯅ ꯑꯩꯈꯣꯏ 3-4ꯁꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯒꯥꯔꯤꯗꯨꯕꯨ ꯀꯌꯥꯝ ꯐꯔꯤꯖꯥꯠꯅꯣ? ꯑꯩ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯍꯟꯗꯣꯛꯑꯒ ꯊꯧꯅꯔꯁꯤꯔ ꯈꯪꯗꯦ꯫ ꯃꯤꯒꯤ ꯒꯥꯔꯤꯗ ꯁꯦꯝꯃꯒ ꯂꯩꯔꯦ ꯄꯨꯟꯁꯤꯁꯦ꯫ ꯑꯩꯒꯁꯨ ꯒꯥꯔꯤ ꯑꯃꯠꯇ ꯏꯁꯥꯒꯤ ꯁꯦꯝꯖꯅꯤꯡꯉꯦ" ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯁꯨ ꯃꯤ ꯁꯤꯈꯤꯕ ꯒꯥꯔꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯅꯤꯡꯉꯥꯏ ꯏꯂꯩ ꯂꯩꯇꯕꯗꯧꯅ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯅꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯃꯇꯥꯎꯕꯤ, ꯃꯅꯤꯄꯨꯔꯁꯤꯗ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯍꯟꯕ ꯂꯩꯔꯒ ꯊꯧꯅꯕꯗꯤ ꯃꯤ ꯈꯔ ꯈꯛꯇꯪꯒꯤ ꯋꯥꯅꯤ꯫ ꯑꯅꯝꯕꯅ नंबर 2ꯒꯤ ꯒꯥꯔꯤꯒꯨꯝꯕ, ꯒꯥꯔꯤ ꯁꯦꯀꯦꯟꯒꯨꯝꯕ ꯉꯥꯛꯇꯅꯤ ꯊꯧꯅꯔꯤꯕꯁꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯃꯤ ꯁꯤꯈꯤꯕ ꯒꯥꯔꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯨꯛꯊꯤꯒꯠꯅꯔꯒ ꯂꯩꯔꯒꯗꯤ ꯒꯥꯔꯤ ꯁꯦꯀꯦꯟ ꯑꯃꯠꯇ ꯁꯤꯠꯂꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯀꯣꯟꯆꯥꯛꯇ ꯏꯟꯁꯤꯜꯂꯒ ꯊꯝꯃꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯑꯀꯥꯏ ꯑꯇꯦꯛ ꯁꯦꯝꯕꯗ ꯊꯣꯛꯇ꯭ꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤꯁꯨ 4-5ꯃꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗ ꯅꯣꯡꯃꯗ ꯇꯝꯅꯔꯛꯄ꯭ꯔꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯈꯪꯗꯦ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯅꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯒꯥꯔꯤ ꯑꯃꯅ ꯃꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯃꯤ ꯂꯧꯕ ꯒꯥꯔꯤ ꯀꯥꯏꯅꯁꯨ ꯂꯩꯕꯅꯤ꯫ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯡꯁꯨ 1 ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯊꯪꯅꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯗꯨꯀꯥꯟꯗ ꯃꯤ ꯑꯃꯃꯝ ꯁꯪꯅꯔꯒ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯉꯥꯏꯍꯥꯛ ꯗꯨꯀꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯈꯤꯇꯪꯗꯤ ꯁꯨꯞꯆꯜꯂꯒ ꯄꯨꯔꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯂꯧꯅꯤ ꯍꯥꯏꯔꯝꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯒꯥꯔꯤꯗꯨ ꯄꯥꯝꯕꯗ ꯂꯣꯏꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯆꯨꯔꯨꯞ ꯎꯄꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯒ ꯊꯅꯝꯃꯤ, ꯅꯣꯡꯉꯥꯜꯂꯒ ꯄꯥꯏꯔꯒꯦ ꯍꯥꯏꯗꯅ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯌꯨ ꯑꯗꯨꯝ ꯈꯔ ꯊꯛꯑꯝꯃꯤ꯫ ꯃꯗꯨꯅ ꯍꯣꯇꯦꯜꯗꯒꯤ ꯆꯥꯅꯕ ꯈꯔ ꯂꯧꯔꯒ ꯑꯩꯈꯣꯏ 4 ꯋꯥꯛꯁꯣꯞ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯌꯨ ꯊꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯒꯥꯔꯤꯗꯣ ꯊꯣꯡ ꯈꯨꯝꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯍꯥꯟꯕ 1-2ꯔꯛ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯜꯂꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯨꯝ ꯇꯠꯇꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯑꯃꯨꯛ ꯍꯥꯡꯇꯣꯛ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯀꯨ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯎꯆꯣ, ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯆꯣ, ꯃꯈꯣꯟꯁꯤ ꯁꯨꯝ ꯇꯣꯏꯃꯟꯈ꯭ꯔꯦ, ꯍꯨꯔꯥꯟꯕ ꯆꯪꯉꯤꯔ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯒꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯐꯝꯃꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯈꯤ꯫
ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯗꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯍꯣꯇꯦꯜꯗꯒꯤ ꯂꯧꯔꯒ ꯊꯝꯍꯧꯕ ꯆꯥꯛꯇꯨ ꯃꯥꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯅꯨꯡꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯒꯥꯔꯤꯒꯨꯝꯕꯗ ꯀꯣꯛ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯃꯄꯥꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤꯕꯨ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯛꯅꯔꯤꯕ ꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯒꯥꯔꯤ ꯑꯗꯨ ꯂꯧꯅꯤ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯁ꯭ꯌꯥꯝ, ꯅꯪꯅ ꯒꯥꯔꯤꯁꯤ ꯂꯧꯅꯤ ꯍꯥꯏꯕꯗꯥꯏ? ꯌꯦꯡꯉꯨꯇꯨ ꯍꯧꯖꯤꯛꯇꯤ ꯇꯝꯅꯕ ꯍꯧꯔꯛꯂꯦ, ꯅꯪ ꯀꯝꯗꯧꯗꯣꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯆꯤꯟ ꯊꯤꯗꯨꯅ ꯑꯩ ꯌꯦꯡꯉꯨꯒꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯏꯁꯤꯡ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯩꯖꯤꯜꯂꯝꯃꯒ ꯃꯄꯥꯟꯗ ꯉꯥꯎꯔꯤ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯥꯔꯝꯃꯒ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯐꯦꯡꯅꯔꯁꯤ ꯍꯥꯏꯗꯅ ꯃꯇꯥꯏ ꯑꯃꯗ ꯄꯩꯔꯒ ꯂꯣꯏꯅ ꯊꯅꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯀꯨꯏꯔꯐꯥꯎ ꯆꯪꯉꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯏꯁꯥꯗ ꯑꯀꯤ ꯑꯈꯪ ꯑꯃ ꯄꯣꯛꯈꯤ꯫ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯚꯥꯏ ꯁ꯭ꯌꯥꯝ, ꯀꯔꯤ ꯀꯥꯔꯟꯅꯣ ꯅꯪꯒꯤꯗꯨꯕꯨ? ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯍꯤꯡꯁꯤꯃ ꯅꯪ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯕ ꯉꯝꯃꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯥꯗ ꯌꯨ ꯉꯥꯎꯃꯟꯈꯤꯗꯨꯅ ꯑꯩ ꯇꯨꯝꯃꯒꯦ ꯂꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯇꯣꯝꯗ ꯍꯧꯗꯣꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯇꯩ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯑꯩꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯃꯁꯤꯅ ꯇꯧꯔꯤꯁꯤ ꯌꯥꯔꯣꯏꯀꯣ, ꯒꯥꯔꯤꯁꯤ ꯉꯁꯤ ꯈꯛꯇ ꯄꯨꯔꯛꯄꯗ ꯉꯥꯏꯔꯤ, ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯅꯨꯡꯗ ꯊꯥꯡꯖꯟꯁꯤ, ꯑꯩ ꯏꯇꯣꯝꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯗꯤ ꯇꯨꯝꯒꯦꯁꯨ ꯇꯨꯝꯖꯔꯁꯅꯨ, ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯨꯔꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯃꯟꯕꯗꯒꯤ ꯑꯃꯨꯛꯇꯤ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯅ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯗꯤ ꯇꯨꯝꯒꯦꯒ ꯇꯨꯝꯖꯔꯁꯅꯨ, ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ, ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ, ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯗꯨꯅ ꯃꯅꯨꯡꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯃꯁꯤꯅ ꯇꯧꯔꯤꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯛꯄꯗꯒꯤ ꯃꯅꯨꯡꯗꯒꯤ ꯍꯥꯎꯄꯤ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯄꯤꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯀꯨꯞꯁꯟꯕꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯣꯡ ꯆꯦꯠꯅ ꯈꯨꯝꯖꯟꯕꯤꯔꯝꯃꯒ ꯑꯩꯁꯨ ꯃꯅꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯤꯞꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯘꯝ ꯂꯥꯎꯅ ꯍꯥꯡꯇꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯁꯤꯗꯤ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ, ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯕꯗꯨ ꯅꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯧꯗꯣꯛꯄꯤꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯌꯥꯝꯁꯨ ꯍꯤꯗꯥꯛ ꯉꯥꯎꯅꯕꯒꯤꯅꯤ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯕꯗ ꯀꯩꯗꯧꯔꯛꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟ ꯊꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯉꯒ ꯍꯤꯞꯊꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯒꯥꯔꯤꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯒꯥꯔꯤꯁꯦ ꯄꯥꯏꯔꯣ, ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯌꯣꯟꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯣꯖꯥ, ꯒꯥꯔꯤꯗꯨꯕꯨꯗꯤ ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ, ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯒꯥꯔꯤꯁꯦ ꯇꯝꯅꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯟ ꯈꯔ ꯇꯥ, ꯑꯀꯤꯕ ꯃꯇꯧ ꯈꯔ ꯇꯧꯔꯛꯏ, ꯑꯦꯛꯁꯤꯗꯦꯟꯗꯨꯕꯨ ꯀꯃꯥꯏꯅ ꯊꯣꯛꯏꯕꯖꯥꯠꯅꯣ? ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯈꯤꯗꯕ ꯑꯣꯏꯔꯤꯕꯖꯥꯔꯥ, ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯁꯤꯔꯤꯕꯖꯥꯔꯥ ꯍꯪꯉꯝꯃꯤ꯫ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ, ꯍꯦꯔꯥ, ꯀꯗꯥꯏꯗꯒꯤ ꯇꯝꯅꯗꯣꯔꯤꯒꯦ? ꯅꯈꯣꯏꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ,
ꯑꯩꯅ ꯋꯥꯛꯁꯣꯞ ꯍꯧꯗꯣꯔꯤꯏꯁꯦ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯃꯇ ꯇꯝꯅꯕ ꯀꯥꯏꯗꯨꯗꯤ ꯊꯦꯡꯅꯕ ꯌꯥꯎꯗꯦ ꯂꯝ ꯆꯠꯄꯗꯗꯤ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯅꯪꯈꯤ ꯑꯗꯨꯕꯨ ꯋꯥꯛꯁꯣꯞꯇ ꯇꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯌꯥꯎꯔꯛꯇ꯭ꯔꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯈꯣꯏ ꯀꯥꯡꯕꯨ ꯌꯨ ꯀꯌꯥꯝ ꯊꯛꯆꯜꯂꯨꯏ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯁꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯁꯦꯝꯖꯤꯟꯕ ꯍꯧꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯅꯁꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯜꯂꯨ ꯑꯩ ꯄꯩꯁꯥ ꯆꯤꯜꯂꯤ ꯊꯝꯐꯝꯁꯨ ꯂꯩꯇꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈꯤ ꯃꯥ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯒꯥꯔꯤꯁꯤ ꯀꯅꯥꯅ ꯄꯥꯏꯗꯣꯔꯤꯕꯅꯣ ꯍꯪꯅꯔꯝꯃꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯒꯥꯔꯤꯗꯨ ꯄꯥꯏꯌꯨ ꯌꯥꯔꯝꯗꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯝꯗ ꯚꯥꯏ ꯅꯪ ꯂꯧꯅꯤ ꯍꯥꯏꯕꯗ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯄꯥꯏꯔꯣ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯈꯔꯁꯨ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯃꯥꯁꯨ ꯒꯥꯔꯤꯗꯣ ꯁꯦꯝꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯛꯈꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝꯃꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯁꯦꯝꯖꯤꯟꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯉꯛꯄꯅꯤ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯤꯡꯗ ꯃꯩꯉꯥꯛꯅꯕ ꯂꯥꯎ ꯈꯣꯡꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯇꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯋꯥꯡꯅ ꯁꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯕꯨ ꯑꯍꯤꯡꯗ ꯊꯕꯛ ꯁꯨꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯦꯛꯄꯒ ꯌꯥꯎꯕ꯭ꯔꯣ ꯃꯄꯥꯟꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯑꯉꯥꯡꯕꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯗ ꯃꯅꯨꯡꯗ ꯂꯥꯏꯠ ꯊꯥꯟꯕ ꯎꯏ ꯃꯤꯑꯣꯏ ꯑꯃꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯅꯣꯏꯁꯦ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯊꯕꯛ ꯂꯦꯞꯇꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯁꯥꯗ ꯀꯤꯕꯅ ꯂꯣꯏꯈꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯄꯣꯛ ꯊꯦꯡꯒꯗꯕ ꯀꯤꯖꯔꯝꯃꯤ ꯃꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯀꯝꯗꯧꯁꯤꯒꯦ ꯒꯥꯔꯤꯁꯤꯗꯤ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯐꯖꯅ ꯑꯣꯜꯂꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯀꯌꯥ ꯊꯣꯏꯗꯣꯛꯅꯕꯨ ꯈꯟꯖꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯅ ꯐꯥꯎ ꯒꯥꯔꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯀꯥꯟꯅꯗꯦ ꯑꯣꯖꯥ ꯀꯧꯁꯤ ꯑꯊꯨꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯣꯖꯥꯗ ꯍꯥꯏꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯈꯣ ꯋꯥꯐꯝ ꯑꯁꯤ ꯑꯣꯖꯥꯗ ꯇꯝꯃꯁꯨ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯍꯥꯏꯔꯨꯕꯗ ꯑꯣꯖꯥꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯣ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯥꯟꯅꯔꯣꯏ ꯃꯗꯨꯅ ꯑꯁꯨꯝꯅ ꯇꯧꯁꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯊꯕꯛ ꯑꯇꯩꯁꯤꯡꯁꯤ ꯑꯃꯠꯇ ꯄꯥꯏꯔꯒꯨꯝꯁꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯑꯊꯨꯕꯗ ꯁꯦꯝꯖꯤꯜꯂꯒ ꯊꯨꯅ ꯌꯣꯟꯈꯤꯅꯕ ꯇꯧꯁꯤ ꯒꯥꯔꯤꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯃꯗꯨꯅ ꯐꯔꯅꯤ ꯈꯨꯝꯃꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯂꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯆꯩꯔꯛ ꯑꯗꯨꯗꯁꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯋꯥꯈꯟꯗ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ ꯃꯄꯥꯟꯗꯁꯨ ꯒꯥꯔꯤ ꯑꯗꯨꯝ ꯆꯠꯅꯔꯤ ꯈꯟꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯃꯄꯥꯟꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯔꯛꯈꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯂꯩꯕ ꯑꯩꯅ ꯎꯔꯛꯈꯤ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯥꯗ ꯄꯥꯈꯠꯈꯤꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯐꯥꯎ ꯊꯣꯛꯑꯝꯈꯤꯗꯦ ꯀꯤꯅ ꯑꯩꯁꯨ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯃꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯤꯗꯅꯕ ꯏꯁꯥꯗ ꯅꯥꯟꯕꯤ ꯄꯥꯏꯕꯤꯕ ꯇꯧꯕꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯝꯅꯁꯨ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯝꯃꯣ ꯌꯧꯅ ꯇꯝꯗꯕꯅꯤ ꯑꯩꯁꯨ ꯈꯔ ꯀꯤꯒꯟꯗꯕ ꯃꯤꯒ ꯑꯣꯏꯕꯒ ꯋꯥꯐꯝꯁꯦ ꯅꯈꯣꯏꯗ ꯂꯤꯊꯣꯛꯇꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯑꯁꯦꯡꯕꯗꯨ ꯂꯤꯊꯣꯛꯑꯒꯦ ꯌꯦꯡꯉꯨ ꯅꯣꯡꯃꯩꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯃꯤꯗꯅ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯡꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯅꯤꯡꯒꯤ ꯒꯥꯔꯤꯒꯤ ꯁꯤꯠꯇ ꯃꯤꯑꯣꯏ ꯑꯃ ꯃꯁꯛꯇꯤ ꯎꯗꯦ ꯐꯝꯗꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯁꯤꯠ ꯑꯗꯨꯗ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯅꯈꯣꯏꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏꯕꯗꯨꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯏꯁꯥꯗ ꯑꯀꯤꯕꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯗꯒꯤ ꯅꯥꯔꯒ ꯂꯩꯈꯤ ꯃꯤꯍꯨꯟꯁꯨ ꯑꯗꯨꯝ ꯗꯪ ꯆꯣꯡꯉꯒ ꯂꯩꯔꯝꯃꯤ ꯀꯣꯟꯅꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯦꯝꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯑꯃ ꯊꯧꯔꯒꯁꯨ ꯌꯦꯡꯉꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯇꯧ ꯀꯌꯥꯗꯨꯗ ꯋꯥ ꯑꯃꯇ ꯉꯥꯡꯅꯔꯝꯗꯦ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ
Hadak marakse wa langa matangang nadi. Tumin chap yungaga leinari dubo. Nasa ngamdrabo hangaki. Maduda ako'y namusum na kumi. Oza, karisu tawdi. Ado oza gari sa karamkana tadawkidoy no hangami. Alado na mugmi karatikigi. Horen yung hek yobaga. Aiga kangnaba makaidasu pausin krage. Handaki hapta asigi manungda tadokrani hairaki. Asumna hapta amadi ako'ysu. Kina mafam aduda leirami. Matam adudasu tamnabadi lepamdi. Gari manung adudasu mi mafamaga leibadongnasu. Matam pumada ako'y mayamna adum uraki. Aduga gari edosu hapta phazala pho. Lawinaba mi thorakidi. Yangamdo na loina hanaki. Ako'ysu gari edo khara thuna yon khradi khanduna. Numit masing thiduna ngainarami. Konadi gari edo yon basilaktabadagi. Workshop mapu haladuna. Maoy na matam khara thongnaragi. Mayumda pukrage hairaki. Wapam aduda ako'y masendi. Kari haikadabano khangamkidi. Amaromdasu gari edo pukrabadi. Ako'ysu kibadu kharadi pharani khalami. Amaromdana gari edo pugadaba miyoy adusu. Ako'y oza oibana amu. Kari khudong thiba tarakadagi khanbada. Ako'ysu haipam tawpam amata khangnaramdi. Wapam adu hawdokpadasu oza aduna thajadabana maram moiraga. Ako'ysu wa amata hairamdi. Gari edo workshop mapu haladuna thawdoktuna. Mayumda puki. Numid adudagi ako'ysu ahing kharadi. Ingna chingna nungaina pothaba phangjarami. Aduba kona muk khanjaluragasu. Wazagi mayumda muk kari tawronggadagi khanbada. Mayamsu loina mi painarami. Nongmadi wazana gari do thawraga. Workshop ta laki. Ako'y mayamsu gari do hekubada. Isa da kitikkirum. Munna yengnarami. Aduga ozada ako'y mayamna sumna hairami. Oza, gari do ba huzukpaw yonba sitribo hangami. Maduda ozana muk sumna kumaki. Lawi naba misu leitre. Kaidawruni ay noy na matam khara thawnari. Ado na ako'y na gari si hekubada. Nasa kari no may tawri do karigino. Gari si suyam na yolhaning bagum tawi. Gari si buk kaidawraki na hangaki. Wapa maduda ako'y su kari su kumdi. Tumin lay narami. Numid aduda ako'y workshop mapudo. Kaksing da luhongba masutsat ni hairam do na satki. Kona di haladu gari accident huya haida na pauk selaki. Wapa madu hektabada. Ako'y masiyanso pakat narami. Ako'y mayam sa workshop to tonglo salamaga. Hospital na salami. Matam aduda wazadi. Accident aduda operation tawdaba yara roy haida na. Ako'y mayam dagi ipi narami. Aduba iswana sanbi badagi. Wazadi operation ki matung gyan tamna laki. Kona di ako'y mayam na ozado ki masama susingda. Gari dugi maramda wari sarami. Maduda makuso ako'y giwapa madu tazarami. Wazana gyala akandasu. Magi masasing na ako'y naliramba wari singado. Wazada tamami. Masigi matong kona di wazasu. Masada khangjarami. Gari edu mahumayay karakkan ba gari ni. Mi masulaw kre haibasi. Kona wazana masakang klaba matong. Gari edu mi atay dasu yolagum si haidana. Gari edu gi mapu asiyang bada. Wari pumbaloy na sarami. Maduda gari mapu duna suasum na hairaki. Pare matu wairagadi. Gari edu ako'y amuklaw jaragi. Isano pa na pamja na tawjaramba gari ni. Magi ningsing kudam moina. Yung masida masileng na tambiragi. Gari edu yung masida pubiro hairaki. Madudagi gari edu kara semjalaga. Asiyang mamapu edu ki mayumda tinbirami. Miyoy edu so pesayam na paiba mini. Mabuksin suyam na sawi. Gari edu da laikidaba miyoy edu so. Magi amata puksaba masano pawiramki. Wazana pisan kiba pesa edu so. Pukchen chawng na hantok piraki. Ay so haujikti yung gitonganda. Gari masagi workshop masa ama hantok sa edu na. Haujikti punsi lianjari. Workshop mapu ako'y yoza edu so. Haujikti laikidre. Masasing na haujikti workshop to salairi. Aiga hana pulamba workshop yung minaramba imanaba singa dusu. Haujikti mako'y gilamda. Masa-masagi sinpam amamampay na duna. Matu masati duna lainagre. Tokiba tawdok singa duway so amamuk ng singobada. Isada tuso ang kiba kangawdi. Masini mayam. Ngasigirian hore story. Matangi wari tagalak pada mayam panamuk ting narasi. Masigiri mayam dagi. Kaya na nababiday lawjari.